Sangai Festival boycott tawduna ngasi tongang mafam kayada sintha lepduna wakat mifam chathakhare khongjang asagi saruk ama oina nomaibung namram chuthektasu lamdam adungge miyam tholaktuna wakat mifam chathaki wakat mifam atuda rights first tourism letter do not mislead the world Mr. Governor this place life matter not empty festivals hingnabagi hakka Sangai Festival ga onaba yaroi haina iba play card kya so sizinaki ko migi makhada nomaibung women's development association asinduna chathaki ba wakat mifam aduga mari lenana menekaning thousand hai chahi ani hena tangdu leita ba phangdana leiriba Manipur da Sangai Festival pangthokpa haibase laibak thibani leiriba Manipur gi fibam asida ekhoi miyoibagi hingbagi hak fawba mapung fana phangdungai chirak asida Sangai Festival pangthokliba asi ekhoi miyoibadagi Sangai ne hena maru oi hairibra amarom dangarang lamdam asigi ining thaulai shemasana jawada IGP tempting ngasang bana tawkiba thawung adu lamdam asigi miyambu ositaba oina lawi hairaduna Manipur miyamgi apama matung ina governor na luching balengak na thabak tawbiyo haike Naharo Laisema Club amadi Marapaibi Thamaiban Sinam Lekai ga punna kotsamnaduna Sangai Festival 2025 pangthokpa yaningde IDP sing magi lefamda hanjin halu haina NLC gi mamangda wakat mifam phangkhre wakat mifam aduga mari lenana NLC gi general secretary maibam Jasowanta Singh na phongdarakpada Manipur da chahi ani makai hena la aba kanglop ki irang asina masa gi gyum thadok tuna lanjel la iba miyoi singbo hojik su government na makhoi gi masagi mayumda hanjin ngamjingai sida Manipur legang na lanjel la ibada Lanjel la iba miyam gi kemta khandana harau kumhei tawgani haina honariba si matam chadi haina phongdoke harau kumai Sangai Festival tawduna aikoi akoi singa simak aikoi lanjinriba mayam singa si aikoi harau kumai khara tawraga aikoi asigum laba miyoi bagi oiba wakhalon singa si change tawndana aikoi kaluk ki oiba thoki irang singa si aikoi kaunna bagi film ama laklabra hai singa aikoi khanna digi aikoi chamunna ma phawre hisi maramaduna aikoi hoji relief camp da leiriba IDP singa sina kapung kamtadana hoji leiringi charaga sida aikoi harau kumai da aikoi tawduna leiba matam natte haidana aikoi kokobina larok iba phire basimaktada aikoi thaiman gi aikoi praja moina naro laisem club ki aikoi Ngami haiba matawgong government asina Sangai Festival pangthokliba asibu yaningdaba phongdoktuna ngasi Imphal East District lamlai kendra gi manung channel leiriba samungkhok sobam lairin bit laibungda samungkhok khul asigi village development committee youth and students welfare club marapaibi nongma panba mifam lukka punna wakam mifam ama phangkrei ngasi gi wakam mifam aduda saruk yakiba hanage YSWC club asigi president oiramba chongtham amujangna phongdokibada government asina ngami haiba matawgo nanduna Sangai Festival pangthokliba asi yaninde Relief came to Lady Bamuy Singh Hana Masagi, Mayum da Jonghalu, National Highway Shinda Chatok Sin Yadriba Asi Hana Yana Mahonako, Housing Lady MLA Minister Singh Lingak Paidre Hirabasu, Tobung Amakayale, Nangi Manung Yaudi Haina, Tawasadaba Tobigano, Nakoina Karingami Karitari, Luina Kangri Bangantani, Housing Muy Kiana Wat. Housing Miyoi Kiana Yamna Wana Relief came to Lady, Miyoi Kiana Kangam Duna Society Toduna Lake Tabakiasu Yaukre, Awa Anaka Gimarak Acid and Namduna Sangai Festival Pangtopa Yaninde, Makoi Bohana Magi Mayum the Janghalu Madugi Matung, Sangai Festival Pangtopu, Maduna Aquasa Saru Yazage, Maduna Trifawadi, Sangai Festival Saru Yakiro Hanasu Fontoke. Tongan Bakan could see become Nakiva, Mayam Singer said, Hello Rakanda, Amoida meaning si Pawe, Makoi Hana, Takum Bibu, Makoi Lekom Chafam, Hazana Simbiu. Koi kari kita mukta sarkar palaga lengam palaga makoi ngasi la koi changjap ham leitraba refugee gumda leiri se kari kita makoi kitang khan badi kai makoi hana khalaga da makoi kitang do leita film do leira kanda koi festival tidagi hanba tongan ba Sangai Festival nantaba to mayam pangthok se akoi se sau yagi Amaramda kwa koithel Takhelambam Lekai Dasu, Lamdam Adongi Miam Tolotuna, Sangai Festival Pangtokpagi Mayokta, Wakat Mifam Chathaki, Lekai Asigi TYC Public Library, the Chathakiwa, Wakat Mifam Aduda, Sangai Festival Towa Yaning de Haiba Kolau Sulauke. Condemn! Sangai Municipal! We condemn! Sangai Municipal! Umari pa siya. Hai budi ya ba